अहानबदा मयामबु सेसम नवासना तराम नोक्सरी अमदि इकाई खुमनबु उच्चरी ngasi mayamda tahanjagadoriba wari asi nungsi nungol affairs leinaba amadi lanthum paisaga mari leinaba wari amakhak natte misi mina yaudragasu manipur dasu yamna toina thokhiba thodok amani facebook ta thagatluba post amadagi oirakhiba thodok amada yumpham oiba wari amakhakni hojikti wari si amuk taminarasi ningkha tamna aigi apamba fongdokpa yabagi haksi pithribida leiriba leibak ayambagi praja singna fangba right amakhakni makalamna aigi wakhalda phawra ibado fongdokpa karigumba aranba ama ubada madu lali haiba yahanba hairiba wafum mayamasi haidokpada aikhoida kaigumba amata sokhanba yade haibasi constitution da yauduna leirabani adubu aikoina ningkha tamna wakhalon fongdokpa yahaliba constitution na ngaklau piriba hak asina miwai amabu sihanbagi maram oreklabadi aikoida kari faugani ngasigi wari asi abarar fahat kauba nupa amagi misigi matangdani mahaki misi asina leibak amabu yamna charangnabasu thokhanki mahak asi Bangladesh University of Engineering and Technology da tamliba yamna asa leiba satra amasuni 2019 gi October gi tang 3 ki thodokni matam sida abrar masagi chahi kunma thoi subata ngairi amadi Electrical and Electronic Engineering Department da second year tamli amasung Bangladesh University of Engineering and Technology campus ki manungda leiba Ser E Bangla Hall gi room number 2011 gi manungsida abrar gi asiba hakchang thengnarami mahaki misi asi yamna sathirami abrar gi hakchang masadagi tholakpa itana pumchot chotlami thina phubi khibagi dakfam kaya ama tarami amasung atek akai mayam amasu yaurami postmortem bi report nasu abrar gi asiba hakchang hek ubada miyamna mahakse karamba mawongda siramgani khankhibadu achumba oirami mahakpu yamna otpi naibiraga hatkibani mahaki makhong khuu amadi khongsa sing phibam ama ita taramde mihat asi wakhalna sagatpada khara wan adum thoklani abrari misi asi khanglakpaga charangna basu thoklami asigumba yamna tamthiba kiningai oiba mihat asi kanana torumgani thodok asibu thijaliba investigator na abrar hatpada chenaba miwai singi maming lauthoraklami makoi sing adu atai kanasu natte matamduda Bangladesh ta langyak liba party gi masa ama oiriba satra gi organization Bangladesh Satra League ki miwai ngakto oirami mahaki misi asida chenariba si makoi kunmangani makoi sing asi mihat pa ama oibagi mahutta abrar gi classmate senior amadi lamjing lamtak pidauba miwai sing oifam thokpani leibak asigi miyamna thokriba thodok asi thajba ngamlamde abrar fahat hariba nupa asi kanano abrar kustiagi achikpa khungang Radhanagar hairiba mafam asida 1998 ki February gi tang taragani thoida ngasigi taibangpal asida khongda rakhibani mahaki mapa Barkat Ullah bank ta thabak tawrami amadi mama Rukaya Khatun macha singbu yengsallaga imung puraga leirami abrar gi laik aisu tamba horakpasi Kustia Primary School dagi oirami masi loisalaga amuk Kustia Jila School da tamlami mafam asidagi mark secondary exam mark yamna fangduna pass tawroklami mama mapana khanjaba pamjaba machasingi manungduda abrar su chalami mahak asi smart oiba hotnaba kanba amadi ing tapsaba miyoi amakhakni mahaki higher secondary level fawbagi mahi masing tamba loisalaga Bangladesh ki yamna maming leiraba mahi tampham sangsingda tamnabagi khudongsawa fanglami mingoina pallabada Dhaka University amadi Dhaka Medical College ni Dhaka Medical College ta tambasina abrar gi mamagi mangla namakhakni machanu pabu mahakna doctor ama ohiningbagi asa manglan matam kuinidagi sagatuna lakrabani adubu abrar gi masagi oiba tonganba pandam manglan amakhak leijarami abrar di engineer oiba pamlami samgat sagatpa anobu wakhalol puthokpa mahaki oiba mityeng miyam dagi tonganba
posak ama semba yamna pamjarami. Maram asina mahakna pamjariba lambi asida mahi masing tamthanaba Bangladesh University of Engineering and Technology oina choose tawrami. Mahak University asigi Energy Club ta yaushanduna mahi masing khak tambata natana anauba miyoi kaya amagasu thengnarami. Abrar lairikta paraga laiba satra adumadi oide. Mahakna tamliba line asi thamoi sengna pamjana tamliba miyoi amadi oirami. Electrical engineering asi mahakidi subject ama natte passion namakhakni. Technology mayam se mahakna yamna pamjai maram asina university asida mahaki mikub khudingmak yamna harau nungaina boring chudana satra gi punsi asi enjoy tawrga lairami. Marup mapang oja singna mahak si larik haiba satra singi manungda chanmakhak natana atopa busu yamna mateng tawbi hairami. Mahaki classmate singna warak matamda abrar mateng pangnaba ready da adum lairami. Makoigi problem naibada issue ado solve tawba guidance oibiba amadi makoigi damak darkar lairakpada mahak available adum oirami. Adubu abrar larik laisu tamlaga mak wangna fangba amadi anauba thorakliba gadget sing sirinaraga laiba miyoi amakhak nate mahakna ngasigi prithvi asida kari thokli haibasi yamna cheksinna munna thijallagasu lairami. Abrarna mahakki maribak asi fazana nungsirami khanjarami. Mahak asi magi oiba wakalon phongdokpada akiba leitaba miyoi amakhakni. Maram asina mahakki laibakki social amadi political issue da magi oiba wakalon phongdoktuna mahakki Facebook ta post oina hek thagatli. University asida tamba hawdagi abrar mayumdagi lapna lairami Sher-e Bangla Hall gi room number 1011 sida lairami. Room asi piktak tawba mafam amakhakni. Mafam asidani mahakna noktuna kheduna lairiba larik laisu pariba amadi marup kaya amaga memories semliba amasung atopa satra singna tawnabagum mahaksu tungi manglan ama mafam sidagi sagatpa hawribani. Campus manungda laijarabasu abrar family dagi kaidawnungda lapthokte toina parents ki manakta laklami nungaitaba thodok asi thokadaba numit 10 gi mamangda suti leibagi mayumda laklami amadi October gi tang 10 fawba leige haina abrarna khalami. Adubu exam naksilakpana maram oiraga lairik pabada focus pinaba khara thuna halaknaba amuk firep laurami. Adubu abrarna amuk hanna magi hostel gi roomda halaknabagi firep asina mahakki thawai laugadoriba makhoi sing asigi khutta tagani haibadi abrarna kaidawnungda khalude. Karina maram oiraga abrar misigi thodok asi thokribano. Thodok asigi horakfamsi Facebook da thagatluba post amadagi oirakhibani. Exam gi kanna sem sarga lairikan maraksida matamdugi Bangladesh pu ruling tawribi makok thongbi oiribi asina India da mahakki official oiba visit amada India gi makok thongba lusing masinga agreement ama tawnagani haiba pau amakhak mahakna urami. Laibak asigi citizen ama oina abrarna hairiba agreement asi mahakna sukpam pamlamde. Maram asina Facebook ta mahakki oiba wakalol asi iraga thagatlami. Mahakki post asida matau karamna fazana saba fawba loisindriba amadi Bangladesh ki chak tangmadagi khara makhaitasu kannanaba haiduna saba loidrabasu mathau tawba hawriba mongla hithangpham asi India laibakta sinnakidawrino. Mamangda makoigi laibakta mateng pangnaba Kolkata gi hithangpham asi sinnage haibada India na yarakhidabasu laikhrabani. Makhatana mahakna India gi Karnataka amadi Tamil Nadu hariba state anisiga ising yenabagi matangdasu chayetnaba laikhrabani. Mayamse laina amuk Bangladesh na India da LPG gas export tawgani hairisina kaigino hanglame. Mahakna thagatkiba post asi viral oiraga laibak irang thoknaba thagatkiba nate larik laisugi mangal fanglaba naha oiba miyoi kayagi marakta share tawbani amadi nungtigi thokpa rajnitigi isuda magi oiba wakalon macha ama phongdokchabani. Adubu abrargi damaktadi hairiba Facebook post asina mahakpu asibagi khayata tahalaklame. Abrargi post asi matamdugi laibak ngakliba partigi satragi look ama oiriba Bangladesh Satra League na thengnarami amasung post asida mityeng thamlami. Abrar hatkadaba numit nini watlikan haibadi 2019 gi October gi tang marida Bangladesh University of Engineering and Technology gi student wing Satra League ki organizing secretary Mehdi Hassan Robin na
group cheta abrarbu para ama tambibagi mathau tare haina order amakhak pirami masigi matung makoi mayamna tanja amakhak ngaiduna leirami wafam asi group asigi member ama oiriba ifti mosarab sakalna investigation gi matamda haidorakpadagi khangma ngamlakhibani masigi matung October 3 ki numidang asi laklami makhoi mayam asi abrar gi damak lakpa matam sida abrar magi room da mathanta leirami makhoi na mahakpu room number 2011 da chingduna puraklami abrar gi phone ani amadi laptop amalai potlam ahum asi la iba kangu asina lawsallami Mehdi Hassan Robin amadi atopa miyoi sing asina abrar gi electronic device sing kupna yengba pamlami maramdi abrar gi political views asigi matangda atopa evidence sing leibra yengnabagi damak amadi abrar da makhoina tawgadoriba attack asi matung tarakpada achumba sakpa yanabagi damaktani makhoina abrar gi private chat amadi social media account se check tawraga leirikanchida mahakti upai leitraba amagum yengduna leirami masigi matung Robinna kupak ama abrada thajinba haurami masigi matung hanjin thajilami amadi abrarbu wangang hanaba tawrami adubu kupakna thaba asikhakna makhoi gi apenbo oiramde atopa satra ama mamingda arefinra fatna cricket ki istam asi paiduna laklami kaimta khandana ifti mosarab sakalna istam asi lawraga minungsi leitana abrada phuthaba haurami abrargi mamai mamit makhong makhut masa pumbada saifam gi saifam ngakta ngairami istam asi tektri fawba abrarbu suklep leptana phurami phuba leptragasu abrarna makhoi mayam gi miyot minai asi khangduna leirami phuba cheiba mayam ama tawra fawba attack toriba kangu asina pamliba information abrarna sukpi piramde masina maram oiraga abrarna makhoi mayambu amuk hena sawhanba haibadu ohelami masigi matung University asigi Satra League ki Information and Research Secretary Anik Sarkar room manung asida laklami mahak se 4th year da tamliba mechanical engineering student amakhakni mahak ki class asi yengluragati junior singbu kihan khanghanba otpi nebibagi mahutta lamjing lamtak pikidaba misak amakhakni mahakna lakpa matamdasu cricket ki istam ama paiduna laklami aduga amuk hanna abrarbu tamthina phuthaba haurami Satra gi League asigi Sports Secretary Mebtahul Islam Jionasu abrar fuba sida amuk yawsalaklami mayam se chathraga leirikan marak sida Mehdi Hassan Robindi fonda yamna gyan tana thodok asigi matangda League asigi General Secretary Russell Mehdi Hassan ga wa tana duna leirami numidangi pung tara makhaimuk taba swaida abrar pumanba asina maram oiraga lek tharaklami makha tana khangba ngambagi pangal loikhirami abrarna lengdana leikhiba aduda ifti musarab sakalna abrarbu hanjan kupakna thajillaga nampuda hawat hanaba hotnarami mujahidur rahman kawba atopa satra amana amuk thauri haibi sananaba thauri sina phuba yawsilaklami makoi mayamna abrarbu makhatana phuba yanaba amuk nampuda lefanaba hotnarami iftina mahaki khuuda cricket ki stamna hanjan amuk su kalami widangi pung tarama thoimuk taba swaida Anik Sarkar amuk room asida halaklami aduga amuk mahaksu stamna phuba asida yawsilaklami phuba yaba phuramaga makoina abrarbu room asida hundoktuna thamlami iftina minungsi macha amuk utpagi mawongda mon macha ani khanghanbirami abrar mathanda ngaihorami hanjan vomit tawrami yamna wana sor tali honduna taduna asiba amagi mawongda leirami pungja khara haukhirami abrar na mangonda phuba chaiba tawbasi loirabai khalami adubu laibak thibadi loiramde hairiba group asi amuk halaklami handakti makhoina abrarbu room number 2011 dagi 2005 ta puduna laklami makhoigi pandamdi abrarna lotliba ofam adu khangdokpani makhatana abrarbu phuba amuk haurami adubu abrargi haksang yamna thuna sokchin bai henjalaklami amit kowa satra amana mahaki phibam ase khanglami amadi pakhatladuna makhoida chingnakhidnaba dormitory gi mapanda puthokhinaba hairami puthoktrikan mamangda abragi ningsa sor mahaki mihul kamai tawri haina mayamna check tawrami amasung Mehdi amadi anikna kaisut hudokpa tawroi normal oiri hairami masigi matung ikui kuidana abrar vomit tawrami masa adu yamna solami sorsu
Ningthi nungaina honba ngamlamde Mehedi na pakhatladuna pulista sinakhrasi hairami satra kharana abrarbu ground floor da puraktuna mompak amagi matakta ifalami maraksida university manungsida abrarbu attack tawriba group asigi marakta tuminna plan ama sindokhirami Muntasir al-Jamibu abrargi fibam yengsinnabagi thaudang sinnarami adubu abrargi condition asi yamna serious oi khangbadagi mahakna iftida mateng tawnaba call tawrami adubu iftina mateng tawnaba ambulance kobagi mahutta abrargi haksang adu massage tawbinaba hayaklami magi warisidi makoina pung kaya changna pubi khiba otpi khiba mayamdu massage macha ama tawraga phakidobagi mongdani hayaklibasi group ki satra kharasu massage tawba adu da yawrami maraksida ambulance su kawrami adubu amuksu tamim kawba satra amana university asigi medical center dagi doctor amma kauduna matamse thinthalami adubu makhoi gi se thengmalai abrana tapna sor honduna lairambadagi lep khirami october 8 ki ahingi pung ahumuk taba swaida police na campus ase yorakpada abragi thawa yaudra hakchang ser e bangla hall gi ground floor da lairami duty targa laiba medical officer Dr. MD Masuk Ilahina Abrar Fahad Siri haina confirm tawrami adubu investigator na yengbada mahaki misi asi chumnagi khudong thiba thodok amada sibani haina lauramde mahaki masada lairiba asokpa mayam asina mioi amatana yaningde hairoidaba wari amadi lirami tariba dak mayam asina yamna laina abrarbu otpine wiki haibasi utlabani investigator na matam manghandana dormitory room asigi CCTV camera footage laukhatlami makoina fangliba information asina masa pumba tu khyau yunghalami footage amada abrarbu satra mayam amana makhong makhut pairaga upu kangthon thangbagi mawongda puruga chapadu urami adubu khwaidagi hena disturbing oiba moment di footage asida ahingi pung 3:36 ta university asigi student welfare council gi director professor Mizanur Rahman lepaga laiba urami abrargi asib haksang asigi nakanda leptuna mahakna thodok asida chenariba mioi sing asida yamna gyan tana wari tawbagi mami amakhak urami amasung kaimta tawdabagi mawongda amung chatkiba urami mathangi numitta investigator na professor Mizanur bu wahang pahong tawrami mahagi paukhumda thokriba thodok asi mahakti kaimta khangde thangnaba ayuksida khanglakpani hairami adubu mahakti camera da record tawragadi yawrabani masagi matung mama mapa oibasingna kaidaunungda mayoknaba pamuidaba tanja se laklami investigator na abrarki imung manungda pau phaunaba hotnarami adubu mahaki phone amadi laptop mangkhibana maram oiraga makhoisu pau phaunabagi lambi amata lairamde abrargi parents ta pau pikhinabagi investigator na mateng launaba poithi thirami matamsida diganta kawba satra ama fanglami mahakna abrargi manau nupabu tuition tambi mahaki matengna abrar fahad ki manau abrar fayasta pau phawrami matau asumna abrar misi asigi matangda mahaki family da pau yaholami dormitory da sikhiba abrargi misi tapna hojikti campus manung sinba thungna sandokhirami achakpo maigum pau ase sandokhiduna hojikti misi asigi matangda thin thaba tawdana mayamna satra likna tawbani haina makhoida onsalami phongna haiba ngamdrabasu tumin hainarami akibana campus asi pumchik chikpagum oirami thokriba thodok asi punna khangba amadi khara khajik khangmasu yawrami adubu hanguragadi tumina lairami maramdi satra lik kanguna thodok asigi matangda hairuragadi kari tobirakani haina mipaiba amasu phawrami tara suba batch ki thauna phaba satra kharadi tumina laishin mangamlamde masagi matung makoina message ama iraduna Facebook ta laiba university asiga mari leinaba page amadi group ta thagatami masigi su mathakta university asigi alumni association da pau pirami matau asumna abrar fahad ki misi campus ki wangmalan ba horaklami pau ase Bangladesh ki wangmalan na lakpa horami mayamna khwai ngaknaribadi karigi damak thodok asibu tawriba kangu masamakna police bu kawribano makhoina khanglabani madudi abrar sirani natragana sire haibasi karigi damak authorities kawraga makhoi masana tawbani haibasi takcharibano investigation matamda wahang asigi paukhum thoraklami horakpadagi hauna
Makoina plan si victim asida maral ama season bani abrana hingba siba anige langdai da lairikan tanja sida Satra gi lik asina mahakpu severe activist amani wahinaba plan tawrami severe activist hairiba wahai asi ating matham laga laiba political party amagi Satra gi wing gi member da kaunai Satra lik leader amana police ta call tawraga activist ama fare laurulaw hairami police ki team ama university asida laklami adabu police na Sahir e Bangla Hall yorokpada lik ki member na makoi busanghanana thamlami wafam masina wahang kaya ama amuk thokalaklami abragi mihat asi asengbagi politics khaktaga mari lainabra abrana thagatkiba Facebook ki post asida kari khudong thininga yawbana thodok asi thokhalibano masigi paukum phangnaba abragi marup sing amadi classmate na thodok asi hakchinna lawduna makoina oina thijinba hawrami makoina abragi aroiba Facebook ki post asi sarkar pariba party da direct oina yeiraga ngangbagi mong ama urami post asigi loselakpada maya thauba sairengi saruk khara amasu yawrami wafam adudi atopagi yaifanabagi damak dangi punsi amadi wakhalol adu kathokro nasana nasabu kauthoklaga nungaibasu phawbra abrar mihat asina piningliba message ti leibak amagi makok thongbana lawrakpa decision adu miwai amana yaningdabu oiragadi misak adu hinganduna thambagi matik chadre haibani masigi nungi oiba wakhallon si khanglakpadagi oza Satra activist isam chamba miyoisin tumina laishinma ngamdabadagi lambida thoraktuna protest tawrami mafam khudingda protest ngakta ngairami Dhaka gi anti terrorism Raju Memorial sculpture manaksida miyoi kaya ama protest tawrami Jahangir Nagar University da oza amati Satra sing human chain semduna abrami hatta chennabasing capital punishment pi naba demand tawrami abragi laifam oiriba kustiada professor amadi university ki Satra sing punshalaga justice phangalu haiduna highway thinglami Satra khak natana celebrities artists amadi miyamna masak fazana khangnaba Prince Mahmud Mustafa Sarwar Faruqi Masum Reza Chayanika Chaudhuri amadi konalna social media da nungaitaba asauba amadi solidarity utlami masigi matung tongan ba leibak kayadagi amuk wangang ba hawraklami embassy na mihat asibu yaningdaba phongdoklami Amnesty International na thodok asi tamthiba crime amakhakni aduna yamna thuna investigation tawba mathau tai hairami miyoi kaya amana abragi mihat chumnagi mihat amakhak natte freedom of speech ta direct attack tawbani hairami mayamgi pressure dagi university na su thabak khara paikatpa hawrami university gi administration na campus manungda politics ki oiba thabak thorom amata pangthokpa yaroi haina lauthoklami adubu thodok ase thoktrikan mamangdagi thabak oina onthoktrabasu chedadi campus manungda politics tawba yaroi haiduna thingkhrabani university asina thodok asida chenai haiba makoi 18 permanent oina tanthokirami abragi imungda compensation pigani amadi legal gi fees pumnamaksu makoina loina pigani amasung makhatana university asi Satra singi safe oiba environment ama pigani haina wasaklami adubu miyamna di makoina haiba mayam sida apen na poklamde makoidi promise pamde achumba wail amakhak pammi hairami mamai thangda 2021 gi December gi tang 9 da tribunal amana makoi kun sibagi dandi pirami makoi manga amana mapunchi chupa jail da lainabagi dandi pirami sibagi dandi fangliba makoi sing adugi manungda university asigi Satra liki maru eba member sing yauri maru oina Mehdi Hassan Robin Anil Shankar ti Mosarab Sakal na chingmani mapunchi chupagi cherak fangliba makoi sing asina directly oina thodok asida yaudaba kanguni Muntasir Al-Jemi hairiba nupa asidi mirot oikirami 2024 gi loiramdai fawbada case asi high court ki makhada review tawraga leiri appeal kaya ama pending da leiri masini haujuk fawbagi oina Abrar Fahad ki misi asigi matangda fangliba update si masi agi wakaldadi dandi fangliba makoi sing hatri fawbadi justice fange haina lawba yakhiroi masi hairaga agi wari asi matang asida loisinjarage. Thank you everyone.